Myanmar ga taina ba Nagaland gi Langwa amasung Arunachal Pradesh ki Pangsu pass gi army na Landa khibra. Indian army na drone amasung missile sizinaduna Myanmar da leiba mobile camp sing the attack sa tharagli haina ulfa ain phongdorakli. Drone attack sa ki hairiba da Assam police ka mari lenadi Defense Ministry amasung Indian army di ki official oibu wapam sing phongdorakli heba Himanta Biswa Sarma gi wapam. Loinana ATS the Brigadier Ganesh Asom Amasum Colonel Pradip Asom Laikidri Member Kara Amasum Misam Singh Sokle Heva Ulpa Ayu Wapam Amarondana Tagdo Osiki Matang Indian Army Natraga Ministry of Defense na Singba Authority Amatana Wapam Amata Fongdur Heba Wapam Tuan Tamaki Yadana Member Tamzaki Nara Ayu Angan Bapung Anirom Tarakpada Ayuk pung marirom tarak phawgi manung da Indian Security Force na drone ama sa missile sing season aduna Myanmar manung da leibay khoi gi mobile camp sing akan ma attack sa tharakpada ay khoi gi Brigadier Ganesh Asom amasum Colonel Pradip Asom laikidre aduga ay khoi gi member khara amasum misam khara sukle haina United Liberation Front of Assam ulpha ay gi meki digi phongdorakre haina pawgi agency dekan herana report tawri report asin hai Ngarangi ATS gi matang ulpha ay gi maiki di lahulup asigi publicity wing gi lusingba isan asomna ngarang ayuk pung 10 ni phumari tarakpada ahan statement ama email gi kuthangna tharaktuna phongdoraki aduga lalhuru asigi maiki di gi ngasi numiyungba matung pung 30 minit tarakpada ani subi statement ama su email kuthangna thorak khibadana tana ahum subo wapam sing email ku thang ngarang thelung ahunga minute tarama palom tarak padala holo basigi mekedi tholak tunu wapam khra phongdoraki heri ulpha ai gi mekedi ngarang gi thagdo sigi matana thingthang ahum lakta phongdoraki wapam sing na phongdorak liwini phongdorak labedi Indian Security Force na Myanmar manung da lebe khogi mobile camp sing ama su Manipur gi holo amagi maming panduna ngamkhoi paning da leiriba Nagaland gi Langwa dagi na Arunachal Pradesh ki Pangsu pass phawgi maraktagi ngarang ayuk pung ani dagi ayuk pung mga pung mari phawgi marakta drone amasu missile sing sizinaduna Indian Army na akan attack torokhibani ATS da ulpha ai gi Brigadier siga Colonel amaga lekhidabu loidana lahulu basigi member khra amasum misam khra asu opana ki habisini Delhi da numit tarung ni mafam khanglakhidabi Tripura gi mahiru nupi masa masina pangkhre Delhi University gi makhada leiriba Atamaram Sanatan Dharma College Tamlibi Masai Sai Taragamapan Katangaribi Sneha Ko Tripura Digi Lesabi Masa Ama Numitaruni Mapangkangana Leiru Raba Matunda Makyaksang Deligi Signature Bristol Makadagi Sina Pangli Pa Numitarun gi mamangda Kep Amata Tungno Toki Vidigi Mapangkang de Lekibani Aduga Delhi City gi Signature Bridge Asida Mahakpu Ikon Kon Ukipa Mapam Oibagaloidana Thong Asipabu Mahakpu Kep driver Amana Puralaga Kumhogan Heri Thong Asigi Makada Siliba Yamuna Turel gi Maril Oiriba is Delhi gi Gita Colony Marakti gi Makyaksang Asi Police Tapamang Kibani Adominama Bak Matana Turel Songkatuna Siza Bra Natragana Mina Hatpra Habitudi Kamang Kitri GSI report Manipur ki district mari platinum group element leramgan thazari REE mapping tawgadori hawkibazun thara phongkiba GSI Geological Survey of India ki report matungina Manipur ki district mari urkhul kamjong thenopal masum Chanel district asi chromium nickel copper masum PGE platinum group element leramba yaba ben ki manung salli haina phongdokri awang poki lamda masi hydrocarbon reserve tawbi da makhangna rakpa loinana leba asigi mamal yam laba mineral sing thidokna bi asoba bi yeng pham amasu oirakli awang poki state singi manung state ahumda REE rare earth element vanadium nickel carbon amadi chromium leibi gi kudam phangli masina leba asigi energy puthokpa high tech manufacturing amasu mineral marang kaina leba amo oigadori Pausal Pauxi editorial NRC Satnaraba Matung Asumba census delimitation Tawgadabani. Say Sigi March Kitang Taraganipan Supreme Court of India na Taohungi Manung India Awanopoki State Arunachal Pradesh Nagaland Manipur Masum Assam delimitation Kitabak Lushin Gadabani Haina Matam P. Cravani Manipur Goines Asing Asuma census Yumpam Weraga delimitation Tawgadabani Maduna Trabdi delimitation Tawa Maram Sadi Haibadugi Asset Pidem Ama Lominum Sangi Manipur Myanmar Bangladesh Sound Atay Leibak Singdagi Sangsilakpo Mito Miyan Sakaya Lay Havesi Punamang Kangnara Pawapani
India gi lairiba law singna mitop miansa khandokpigi thabakti ama phawbu tawdana census amadi delimitation tawbigi wafam tamak warep lawba haibsi nakal namatigi yengba asawba aranba mani asweba magi mathangda asweba mamuk henjina tawshinbagi thawni Supreme Court ki yathangi matungina pangthokkodoriba census amasum delimitation asigi mangoinana Myanmar refugee kya sangsilaktuna lairiba Mizoram dadi mitop khandokpa amadi biometric lawbigi thabak kumang yangsina sangsinburi census ki thaba si missing hengatpagi sayetnaba mafamda pangthokpa yaroi haina session of Census of India Act 1948 na mayek seng supalli haibasi India lenga na usinadri Manipur da mitop kya sangsinduno khunda laita adunu laikre haibasi center amasum state lenga na sabsana khanglabani English ngani ga ama census ta sandel gi sakpi karongda sada samaga taraga nipan missing hengatki Susampur amadi saikota lairiba kulsingda sahi amada mafam Kadaidigi lakpono haiba history laitaba mi lising ani gi sangda hengalaki haukibe English singa amagi census report yumpa moidunu delimitation tawgadaba adu singi subdivision mapan yamna sanadaba mongda missing kain hengalamki masigi sayenaba sina delimitation gi thabak pekhat pangamkidi English singa amagi census aduda Sanapati district ki purul subdivision the missing khwaidigi wangna sada samaga humfugo nipan ga point 78 ki sangda hengaki Mau Maram subdivision the missing sada samagani fugu humdaga point 12 gi san hengaki amasum paumata dana sada samaga kungani thuga point 64 gi sang de mathangsin hengaki singi subdivision khara sida hengat khiba masingi sang asi mama mana sahi taraga ni thoidagi mayum panduna sahi amada angang anirak pok gi fiam noiri masina mama mana sahi kundagi na kunga mari phawgi sang na pok gi ratio ni malem gi oina World Health Organization ki matungina furup amagi angang pokpi sang asi 2.1 hedi India gi oina National Family Health Survey ki matungina Manipur gi oina mitai sing angang pokpi sang asi 1.75 Muslim gi oina 2.34 duga Christian sing gi oina 2.94 hedi masigi marakta hausik Myanmar ko kijau sin logi waun sampur kang pokpi Perzol tenopal da leptana sangsilakpa mi sing na hena lesilakpana sing mi yellow mi singi mi sing gi ka hena Lairi haibasidi miyam puna mana khangnarabani Manipur illegal migrant lak kya nangam kai lansilaktuna leptana khunda silakti haibasidi India lengana pangthokpa census report amadi minna uba thawdok singna miyam puna mana khanglaba ngaktani delimitation gi wafam asi lakpada Manipur khunda minari purup singi marakta misunderstanding thoktana ba delimitation gi thabakudi mak asengba wafam document yumpham ohensi Submanaba missing the Yumpam Werga Lok Sabah the State Assembly Mutsing Kananabi Damakta delimitation Tawasi Yamatangai Fatabama Werevasu State Kiwariba Pibam Gimatu in a delimitation si Apiba Matamigi Manung the Tawana Tragana Tawda Hive the so Leblivani. Supreme Court ki order Matungina Northeast ki State Mari the delimitation ki Tabak Loishanava Ta Marigi Matampi Kravasu Equi Manipurgidi Aran but the Yumpam Oiva Census asi hana sumthoktuna madi mitop khandoktuna National Register of Citizens NRC si mapung phana satnaraba matungda puthokpa singwa census atu yumpham moiraga delimitation tawgadabani delimitation gi process asi haudringai Manipur gi oina di delimitation tawbada khwaidi gi maru oiriba census adu ki matik lan banina Aran badu sumthoktriba phaw delimitation tawu yaro habis miyam gi apamani delimitation commission of India si power yamna leiba independence body am oibana commission asina lokhi puware natrakan order adu court satuna silence tawu yabanati maram aduna delimitation commission makhoi gi thabak hogduna aran census ta leiriba mi masingi record adu yumpham oiraga parliamentary seat amadi assembly seat ki boundary semduna order thokrabadi ekhoini yaning di haiduna Law court satpigi kana brai maram aduna delimitation ki process adu hodringai delimitation tawbigi maram sadaba mayam adu puthoktuna delimitation ki process tawhandana ba miyamna hotna minna patangai phadi Manipur gi oina di English ngani gi ama di English ngani gi taramathoi gi census record adu mapung phadaba madi aran mana pikthalibani English ngani gi taraga mathui gi census ta mafam kharada hengalakliba mi masing gi sang adu oithokpa yaroidaba mongde hengatpa kay hori Samna Harabda Mapam Krada Hengaliba Mimasingi Sang Adudi, Sayamada Mama and Anga Ohumari Poku Gimong lady.
Manipur hana kanglon kaina taukiba census ki thabaduna mafam khrada mi masingi unnecessary population growth thokli maram aduna asingba mi masinda yumpham oiduna matam sunaba mongna pangthokpa census ki thabak paikhatringai amadi Manipur ga yumlo nariba laiba khradagi sangiba illegal immigrants singa du mapung phana khandoktringer Manipur delimitation ki process tawduna thabak lushin grabadi madu asingba delimitation oire Manipur yellow mishingi menkhatpa ngamlaroi da mangjaba moigani maramdi lamdam sida aranu puari gi lamaya mahangbu oina thokani maram sina NRC mapung phana satnaraba matungda asengba census ta yumpham oiraga delimitation tawgadabani Kharung part amasum iko part gi pathorakpa ising manak nakpada lairiba lakol kya ising thumjingkhrai Thawal district ki manung sanba Kharung part amasum iko part gi pathorakpa ising manak nakpa lakol sing ising thumjingkiduna khusim gi ising saw thokli lophom kya mang takpa gi phiam de lairi haidi sei khudingi Kharung part amasum iko part ki meter samri samwaram sangba ringban gi saru asi ising pathoktuna lophom kya ising thumjinbagi thawong asi leptana thokli Hauji Haujisu Kharung part amasum iko part ki pathorakpa ising na khangabok patri kiam lokol kaipha lokol salai lokol lali thong lakol singbu yauna manak nakpa lakol kya isinga thumjinduna khusim gi isaw mai unari maramaduna hiramasi gi matangda wangjing tentha kendra gi MLA amasung khangabo kendra gi MLA ani na lawmi singi awa si kokna bo hona biu haina khunja singi mekedi gi phongdorakni ngasi Universal Farmers Organization khangabo ki mekedi gi lawmi singa loinana isaw gi saithing nanglaba kiam lakol yengsin basakhiba khongsat amaga mari leinana khangabo patri gi chairperson moirangthi muhena hakibada Arong Turel dagi pathorak pa ising na tentha masu khangabo ki ringban gi meter samri songaram sang masaru asi patholaga lokhom kaya isaw me unari sai khuding gi lawmi singna sel khainaraga ringban asi wangkhatna bo honaraba sumasi gi kana bi phongpangri maram aduna sarkar gi mekedi gi ringban asi fur ahum mari wangkhatna tholabadi sai khuding gi khusem gi saw mayuk nari basi kokhan mangangani Hauzik thoklibi ising isa osina maram oira khangabo ki oina lau pari lising amagi mathakta mang takli masina wana thajariba lokhom kya mahi saba phanglaroidra haibagi lawmi singna awawa mai unari maram masina hiram masida sarkar gi akhanaba miyeng sang biwaiki khongsara duga mari lengna wangjing tentha amasung khangabo kendra gi lawmi singi makeidigi ringbal lairiba mafam asi kendra asigi lona basaru oibagi ra ningthina miyeng sang bidabana lawmi sing law uzarabasu Isauna henjilakpana karimata kanadri maramaduna wangjing tentha kendra amasum khangabo ki MLA ani na hiramasida miyeng sangduna lawmi singna wana thajariba mahi marung singasi lokpangamna bo khona biu haina appeal tawkhi Tentang na sumna miyam na thamjaramge duga hausikoi nadi miyam pau matang asalu sinjarage amasum makhata ba no update miyam pun ngamin na sen su channel sigi mekedi gi miyang phamda makhata na thamjari